Council of Amtuc Amgeo na Tongan-Tonganba demand sing Talladuna Chathariba cease work strike AKANBA MAWONGDA CHANGSINNABA MEEPHAM PANGTHOKKHRE Babupurada Leiba JAC asigi office cha Tongan-Tonganba department sing dagi lakpa government employees singna saruk yaduna pangthokkiba emergency general council gi MEEPHAM aduga mari leinana JAC asigi president Rajkumar Basumani na phongdokkibada manipur lenga ki mathakta JAC asina tanduna lakpa demand tara asi athuba matamda thabakta onthokpidaba tarabadi JAC asina changsilakliba cease work strike asi hena AKANBA MAWONGDA CHANGSINNABA sem saba loire loirena khongjang asida essential service ta leiriba analaying sang amadi mahiloisang singdi konsinde adumoinamak khongjang asibu support tawba oina hayengdagi black badge thetuna thabak tawgani hairi JAC asina tanduna lakpa demand singi manungda government employees amana thabak tawbagi matamasi chahi humphudagina humphunitoi fawba sangdukpiu hairiba asida lamdam asida leiriba mahi masing hairaba mahiroi amadi civil society organization singna makhoi lengaki department singda thabak tawba fanglaroi haiduna khaliba wakaladu aranbani lamdam asida matam sangadagi handuna leiriba posting asigi athaba thabak lauduna mention dabana maram oiraga lainga kasina thabak changbagi chahi ani sangdokhi loinana hauzik lamdam asida leiriba department sing asigi hangduna leiriba post asi lising yankhaini amadi hauzik fawada manipur lengangna internal benefits pangduna thabaktagi pothakraba pension chatkraba matungda makhoina fangdaba senfam sing pithoktuna leiriba asi punna lupa crore chonga ga yankhaini loinana hauzik hangduna leiriba tongan-tonganba department sigi post lising yankhai asi mention ba ngamdana leiri adumoinamak lengak asina ahangwa post mention dana leirabasu department singda leiriba mioi singna awatpa posting adugi thabak awaba fibam amada menkhatuna leiri asigumba kaya si thokpana hangduna leiriba post lising yankhai asigi tha amada lupa crore chaniga marfu taret hena lamdam asida mangjaduna leiriba asi leihandana ba honabiu haiduna matam kaya gi mamangdagi tanduna lakli hainasu mahakna makhatana phongdorakhi अकोइन तालिब डिमांड की मनुंगदा कोई एम्प्लॉयबल एज सही हुंफुदगी हुंफुनिथोय पाव सांगदोकपियो हाइबसिगी मतांगदा लमदम सिदा लेइबा सात्र नहारोल सिंह अमदि अतै सिविल सोसाइटी ऑर्गेनाइजेशन सिंह लमदम सिगी मियोय सिंहना खल्लिबा वखलदा मखोय थबक फंगरोय हाइबना अदुमाइना यामना नुंगनांगबा म पोई मसिगी मतांगदा इ वफम जे कोई जेसी की माइकेदगी सुमाइना थमजगे मतुदि हंदत्ता हौजिक लैरिबा सरकार असिना अखोइगी मतम सांगना थबक सि लौरक्तबगी अदुगी दमकता मोइना सही थबक चंगबगी एम्प्लॉयबल एज सही अनि सांगदोखरबने हंदक्ता सुमाइ तौना अखोइना हाइजरिबना हौजिक फावबदा मणिपुर सरकार ना टर्मिनल बेनिफिट हाइबदि पेंशनरी बेनिफिट पेंशन फंगना थबकतगी पोथाग्रबा मियोइसिना पेंशन चटखरबा मतुंगदा मखोइना फंगदौबा ग्रेच्युटी कम्युटेशन लिव एनकेसमेंट सिंगबसी पिथोक्तदना लैरिबसी लुपा करोड़ 550 ने होजे लुपा करोड़ 550 से अखोइना हाइजरिबे मरमदि एम्प्लॉयबल एज जे सही हुंफुनिथोय बाव सांगदो पिरो सांगदोइने मरकसिदा पेंशन चटपा अमता लेरोय अदो डिपार्टमेंट सिंग दे होजिक थबक सुबदी अटोमेटिक बर्डन ने ओवरलोड तो सुरि बने अदुनो ओवरलोड तो सुरि बे मयाम जे अटोमेटिक वारी बने अदुनो सही सांगदोइ ने मरक सिदा पेंशन पिररोय दौनिना मदुदै द पेंशन मैक द चटकदो पैसा दो हानगी तोन मन लैबा करोड़ 550 जे लिक्विडेट तो हनबिरो हाइबदि मदु मिनिमाइज तो हनबिरो अदु ngमननबगी दमकता अखोइना सही सांगतोकपिउ हाइदना मणिपुर सरकार दा अपील तौजबनी नंबर 1 नंबर 2 दा हौजिक फावबदा पोस्ट सैंक्शन पोस्ट लिसिंग यांखै हांगदना लैबा सैंक्शन पोस्ट जे ngasi notify तौरगा हयेंग हेत डीपीसी तौरगा खनबा याब नते मदुगे दमकता जो मतम चंगदोइने सैंक्शन पोस्ट लैरिबा लिसिंग यांखै जे नागालैंड दै लाकपा मीदुना लौबा याब नते बर्मा दे लाको मीदुना लौबा याब नते आसाम दे लाको मीदुना लौबा याब नते लमदम जी द पोको लमदम जी की सात्र नारो लाइरिक हैरबा मयाम जे मोइना चंगगा मोइना फंगजगदो पोस्ट नि मसिगी मतंग ददि मोइना कईगुम खरदि तवनिंगबगी वखलदि अखोय जेसी ऑफ एमटुक एमजीओ द लेजै लोइनाना हुजिकी हाइरिबा पोस्ट लिसिंग यांखै सि मेंजन दबदगी
Huji huji akoida thama de lupa crore chani ga marfu tayat manga ga satli amaronda mo huji phawda salary and pension pibada punna apunba expenditure si lupa crore satruk taruk dasmik taruk habide English ta 606.66 crore ni pension amadi salary pibada madugi marak to da hujiki haiba vacancy 50,000 vacancy si count of de 50,000 vacancy si count over taragadi 287 crores maduda surplus lakani surplus lakuma tamdade around about 900 crore ki expenditure laini expenditure si wangi matik central government ki return da kadoini ado akhoi ge jadi kamaina togono khongde expenditure si sung chatlandre adu edi manipur se laikha tanan mangani haibase civil society organization praja mayam singna khangbam